ZENEVI Dreams na ngasi mayamgidamakta puduna laksariva film asigi mamingna 32 Malasana Street hariva film asi Spanish horror and thriller film da yumfam oiba film amani. Film asi explain tawjarakpada soikiva lankiva yauragasu mayamna pukchel sauna ngakpiu haina ZENEVI Dreams ki maikaidagi ningsingjari. Film asi kari kamtawbuno haibadu aikoi mayam punna explanation asdagi khangminarasi. Film asi haurakpada 1976 ki Madrid kauba lamdagi hauraki. Apartment amada nupa macha anikak marble amagi maramdagi khatnarami. Makhoi machin manauna khatnabaduda marble adu nanthokduna yamna mamba room amada taki manaupa aduna amamba room dugi mai adu thanaba tawki. Mana switch on tawbada mai adu ngalu yakide mayamba dunadi manaupa aduda room aduda changdanaba thingki mana thingliba si makhoigi mamana hairiba room asida changba thinglami. Room asi hanubi amagi room amasu oirami. Mayamba na haiba adu manaupa aduna tadabida room dudagi marble adu lokthoknaba haiduna hanubi adu kauduna changki. Mana kaubada kana amatana kumlakide. Mayambana thongi thongjinda leptuna lehawi manaupa adunadi marble fangingbagi mayaina marble duna changkiba maikei duda changki. Mana changbadadi hanubi adu rocking chair da phamduna leiramki. Mana respect oiba maongda hanubi aduda kauki. Adubu hanubi adunadi khumba kauba laikide. Nupa masa aduna magi marble adu tapna changlaktuna launaba tawringaida hanubi adugi makut adu tatlaga tarakhi amadi table da leiramba telephone adu ring lakhanduna angang ani adu yamna kihalami. Thodoktu makhoina urabada makhoi ani yamna kiraduna room dudagi hathu chenthoraki. Masidagi sinship tawduna sahi marigi matungi wari oina film asina ikoida uhalli. Akiba thodok thokiba building gi mamang maktada family amagi car khamduna mafamduda leinabagi laklami. Makhoina yaurakpada apartment dugi agent duna makhoi adu yamna harauna welcome tawrami. Agent duna makhoi adu third floor da puduna hanubi duna leiramba room duda makhoi gi room oinaba yenghalami. Room adusu matam kuina mi leitabana iful waiful ngakta ngaibudusu makhoina thengnarami. Hairiva family asi yamna thapa khungangdagi laksaba oirami. Makhoina city asida leirabadi makhoigi punsigi chawkhat lambida kharada oirasu mateng oigadra khanduna hongalakpa oirami. Makhoigi khungangda leijaba lanthum yonduna apartment asi makhoina leiba oirami. Apartment asi makhoigi macha ahum amadi grandpa leiba yaba apartment su oirami. Masigi matungda agent duna makhoida apartment gi kiedu piramlaga mahak satki. Makhoina yumdubu semtok semjin tawnaba wa tanaraba matungda semtok semjin tawrami. Makhoigi machanupi ahan emperona hanubi aduna leiramba room adu magi room oirami. Magi manaunupa ahan pepe duna atopa apartment amagi mayoknabada leiba room aduna magi oirami. Manaupa atomba rafa duna magi grandpa ga room pulami. Makhoina firol loisanbaduda emperona hanubi aduna thamlamba firol singadu lokthoklami. Mana adumna lokthokpa duda yamna phajaba green machugi dress ama leiramba mana pamladuna dress adu mirror da yengduna mangonda pakchabra yenglami. Emperogi mamana chak thonglingaida magi manaunupa rafa adu irujabinaba emperoda hairami. Emperona manaupa adu irujadringaida leiramba dressing adu dustbin da huntokpa laklami. Adubu emperona green dress tudi magi oigi khanduna langthoklamde. Mana room da halaklaga rafa adu irujabiduna taithokpirami. Emperona rafa du dress litpige tawringaida angang duna maga sanasi hairami. Rafa na grandpa ga sanaba du boring yamna chui haina macheda complain tawki. Madudagi emperona manaupagi furitu phamungda thamlaga dampa phongbi sanage tawrami. Machena su hai dampa phongbi adu amuktagi hena sanabu yaroi maramdi dinner thengkhini haina. Adumna wari saduna manaupagi dress tu manaupada lipige tawbada phamungdagi dress adu leiramkide. Thodok adu ubada manasu ngaklami tanjaduda makhoigi grandpa su room duda leiramkide.
mahak maduda wakhal thoina thadadabida bathroomda oina changlami mana bathroomda lakpada magi grandpa duna manokpagi dress tu paiduna leiramba matawadu mana urami mana su haifet ngakna leiringai tanja duda bathroom gi thongsing adu masa mathanda thingzilakhi emperona thong adu hangna batawbada thong adu lok tawrambadu mana khanglakhi emperona manokpa duda kauduna thong adu hangna batawrami manokpa duna hanglaktrabada mana pakthaduna yenglubada manokpa du floor da sukchinduna phambadu mana urami manokpa du floor da sukchinduna famlambadu ubada empero hena jingnaba phawrami tanjaduda mana yengliba thonggi gap leiba mafamduda but nupi gi makhong adu mana urakhi emperona yamna kiraduna mama mapa kaurami mama mapa su hathu mafam aduda laklami emperona makhoida room asida kanagumba amaga manokpaga leiminari haina pawadu tabada mapana thong adu namfuda hanglami mana hangluba matamdadi machanupa rafa adu thongnaugi machinda famduna suicide tongningbagi maongda makhoida uhalami matawadu ubada mapana yamna tapna changshinduna macha adu ganki empero da mapana angang adubu fajana yengsinde haiduna thina ngangbirami empero man ukiba singadu makhoida haibada thawaina tabidana chatlami masigi matungda makhoi punna dinner charami empero man ukiba singduna mangonda chaning thakningba hautraduna bedroom da changduna magi boyfriend na tharakpa letter adu paduna lerami somdana manokpa rafana magi grandpa gi anabagi sizinariba machine-duda munna yengduna leirami rafagi mamana machine-du ki ganu hairamlaga light to off tawbiramlaga tumba changki rafana tumba yadraduna light adu amuk off on sanaduna leiba adu magi mamana laklaga check tawbada thengnaki magi mamana light adu amuk off tawduna rafa adubu tumhalami no ngalabada empero gi mapana truck factory amada chattuna thabak thiba chatlame rafagi mamadasu mall da thabak suminariba magi friend amana mangonda advice bibirame somdana emperona wall da leiramba hanubi adugi naha oiringai gi picture adu mahakna thengnarami mana maduda thoina wakhal tawrudana magi manau nupa na tumlibadu hodokpa chatlame manaupa pepena hogolakpaduda magi thongnauda mayoknaba apartment dagi tharakpa chechet ama lerambadu yenglubada clara kobi nupi amadagi tharakpa letter ni haibasi mahakna khanglami manasu karigumba khara iduna letter du tharami pepena yamna kuina clara du kanano khangningduna ngairami adubu mahakna khangba ngamkide man mamai hek leithokpaga letter adu mangonda reply lakpagumna urakhi mana paduna yenglubada clara na maga unaba pami haibadu letter duda phongtoklami somdana emperona green dress tu nauna semdoktuna mangonda chaba maongda turami mana adumna sesinduna chanabra yenglingaida rafana trampo sizinaduna macheda laknabaduda emperona kiraduna rafada chaiki rafana su macheda mahakna tawkhibadu lale haizaki emperona rafa du breakfast pijarami emperona living room da laktuna phone number yenglami mana Iberia Airlines ki number adu mana fanglami phone number adu mana isalami mana hanna yenglubada Suzana Kobi mioi amagi room number amadi phone number paper duda iduna leiramba du makna thengnaki mana adumna ngaktuna leiringaida kitchendagi rafana wari saba du mana tarami emperona rafana wari sanariba du kanaga oiribanu haina yenglami emperona yenglubada rafagi manakta mioi amata leiramde mana hanglabasu wari sakhiba leite haina rafana khumki machena ngaktuna leiringaida kitchen ga nakna leiba thong ama mathanda thingzilakhi emperona fiba madu chingnabaga loinana rafa da hai mana grandpa du thiruge aduga rafa du kitchen da lengdana layu haina emperona hek thokibaga rafa du mathanda wari sanaduna leirami rafa nasu marble ama floor da chelakpadu mana lokhatuna yenglingaida living room dagi tv thaduna leibagi makhol ama mana tarakhi mana changduna yenglubada mani amna pamjaba cartoon movie adu laklami
Rafa TV yengduna leiki mana sum yengbada ngasai cartoon duda hanubi cartoon ama tholakduna hanubi aduna magi masugumna wari saba haurakhi hanubi aduna Rafa da hangki mana khwaidagi pamjaba se dampa phongbi natra haina Rafa na magi masena yadabadagi tampa phongbi sanaba pamlabasu trampo oina sanaduna matam leli haina hanubi duna magi marup ama lei game kaya khangba aduga oina tinau haiki mathangi sinda empero na magi grandpa du mapanda chattuna leiramba du man thengnaki grandpa duna empero da flat amada makut thinduna flat tu da chalusi haina empero da taklami somdana Rafa duna TV off tauki mana TV off taubada TV gi screen glass tuda hanubi ama rocking chair da famduna leibagi reflection adu mangonda urami mana tung hana yenglubada rocking chair duda kana amata leiramde mana amuk TV da yengbada hanubi aduna sansa aduna chatpagi reflection adu urami Rafa na tung hana yenglubada mioi amata leiramkhide mana kina TV da yenge taubaduda khujin yamna sangba yamna chaurba khut amana magi mamaida pairakhi somdasu empero ga magi grandpa ga makhoi gi flata laklami empero na kitchen da yengbada Rafa du leiramdabaduda mana Rafa bu kauduna koithi thirami mana phangdrabada magi family da Rafa du thiba phangdre haibadu mana khanghalami makhoi wa tanaduna polista pau pibna fare khanduna polista pau piduna polisna makhoi yumda thiba humba tawrami adubu makhoi fangdrabada Rafa gi mama mapa amadi mayambaga mabu thiba chatlami aduga empero ga grandpa gana yumda leihowi empero na manokpa mangkhibagi wakhal wana leiringaida telephone lakpagi ring adu tarakhi mana haifet ngaklami maramdi makhoi telephone cable samde empero na ring dugi matung inna chatpada living room dagi phone du lakpa oirami mana phone du okpada empero da yamna lawba khongba tawganu hairami empero khangningba amaga loinana mana hangki phone tawraklibasi nupira natragana nupara haina phone dudagi su Rafa gi khonjel da mahak tu fabi duna thamle hairami madudagi empero phone du thamki aduga manak nakna Rafa na lawbagi makhol ama tarakhi empero na khonjel tariba apartment duda laktuna Rafa na room dugi manungda leibagi maongda khonjel tabaduda empero na mateng pangbinaba laurami mana adumna lawbaduda thangnaba room gi mioi amana empero na law khongbaduna mangonda akaiba pire haina complain tawrami Tanja duda empero gi mama mapa su laklami thangnabagi mioi dunadi makhoina thong hangnaba tawriba room adu matam kuinadagi mioi kana amata leite haina machagi maichakna ngawraba mapana yumthangnaba duna haiba du ta dabida thong adu namfuda hanglami makhoina yamna mamba room duda changlami mapana Rafa adu kauki adubu khumlakide empero na makhoiga sum lakpada apartment duda leiramba room amada angang amana nokpagi makhol tabaduda changduna yenglami empero na room dugi fizang amada Rafa gi mami manba amata duna leiramba duda empero na Rafa bu kauduna changsillakhi mana khongkap khara thanglakpaga room dugi light tu khaplakhi empero na fizang duda hannamuk yengobada tariba mami adu achouba mioi amagi maongda taramba thengnaki mana fizang du haidoktuna yengobada hanubi buttu oirami empero na kimanduna kanna lawki khonjen du tabada empero gi mama mapa du magi manak tamna chelakhi makhoina lakpa matamdadi empero du kimanduna floor da kina leiramba du thengnaki empero gi mapana room duda kana leiki haina yengobada kana amata leiramkide makhoina empero du makhoi gi room da pubirami adubu empero na kimanduna masanik padudi halamde mathangi numita empero gi mama na thabak chatpa pamlamde maramdi Rafa adu khudong thiba taramba yare khanduna mama na warami adubu magi nupa na thabak adu yawda ngairi banina lepa nungaidau mande haina pukning themjin birami empero su PCO dagi Suzana gi number duda phone tawrami mana Suzana da hanglami apartment gi matang da maduda Suzana na kariyamata hairamdana phone adu thamkhirami somdana empero gi mama na thabak
ꯊꯕꯛ ꯁꯨꯔꯤꯕ ꯃꯣꯜꯗꯨꯗ ꯗꯤꯁꯑꯦꯕꯜ ꯑꯣꯏꯕꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯗꯤꯁꯑꯦꯕꯜꯗꯨꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯦꯝꯄꯦꯔꯣꯒꯤ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯑꯦꯝꯄꯦꯔꯣꯒꯤ ꯃꯃꯥꯗ ꯄ꯭ꯔꯦꯌꯔ ꯀꯥꯔꯗ ꯑꯃ ꯄꯤꯔꯝꯃꯤ꯫ ꯀꯥꯔꯗꯇꯨꯅ ꯐꯠꯇꯕ ꯂꯥꯏ ꯇꯥꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤ ꯄ꯭ꯔꯦꯌꯔ ꯀꯥꯔꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯝꯄꯦꯔꯣꯒꯤ ꯃꯃꯥꯗꯨ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯔꯗ ꯄꯤꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯈꯤ꯫ ꯁꯣꯝꯗꯅ ꯔꯐꯒꯤ ꯃꯌꯥꯝꯕꯅ ꯃꯥꯌꯣꯛꯅꯕ ꯑꯦꯄꯥꯔꯠꯃꯦꯟꯗꯒꯤ ꯂꯦꯇꯔ ꯑꯃ ꯐꯪꯂꯝꯃꯤ, ꯃꯗꯨꯗ ꯔꯐ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯏꯔꯝꯈꯤ꯫ ꯃꯌꯥꯝꯕꯅ ꯂꯦꯇꯔ ꯏꯗꯨꯅ ꯀ꯭ꯂꯥꯔꯥꯗ ꯍꯪꯈꯤ, ꯃꯥꯅ ꯀꯔꯝꯅ ꯔꯐꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯀ꯭ꯂꯥꯔꯥꯅ ꯃꯥꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯕꯦꯁꯃꯦꯟꯗ ꯑꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯔꯐꯒꯤ ꯃꯌꯥꯝꯕꯗꯨ ꯊꯪꯊꯕ ꯇꯧꯗꯅ ꯕꯦꯁꯃꯦꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯀ꯭ꯂꯥꯔꯥ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯔꯐꯒꯤ ꯃꯌꯥꯝꯕꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯤꯡꯁꯦꯟꯗ ꯎꯕ ꯐꯪꯈꯤ꯫ ꯕꯨꯠ ꯅꯨꯄꯤꯗꯨꯅꯁꯨ ꯔꯐꯒꯤ ꯃꯌꯥꯝꯕꯒꯤ ꯃꯃꯥꯏꯗ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯃꯌꯥꯝꯕ ꯑꯗꯨ ꯀꯤꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯦꯝꯄꯦꯔꯣꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯥꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯅ ꯑꯣꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯅ ꯍꯥꯊꯨ ꯍꯥꯊꯨ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯑꯣꯔꯝꯃꯤ꯫ ꯃꯥꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯤꯚꯤꯡ ꯔꯨꯝꯗꯒꯤ ꯏꯁꯩ ꯊꯥꯔꯛꯄꯗꯨ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯆꯪꯗꯨꯅ ꯏꯁꯩ ꯑꯗꯨ ꯑꯣꯐ ꯇꯧꯈꯤ꯫ ꯑꯦꯝꯄꯦꯔꯣꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯤꯆꯟꯗꯒꯤ ꯍꯨꯏꯁꯜ ꯈꯣꯡꯂꯛꯄ ꯑꯗꯨ ꯃꯥꯅ ꯇꯥꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯤꯆꯟꯒꯤ ꯊꯣꯡꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯉꯨꯕꯗ ꯕꯨꯠ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯦꯝꯄꯦꯔꯣ ꯀꯤꯁꯨ ꯀꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨꯕꯗ ꯃꯥꯒꯤ ꯒ꯭ꯔꯥꯟꯄꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯑꯦꯝꯄꯦꯔꯣꯅ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯀꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯒ꯭ꯔꯥꯟꯄꯥꯅ ꯔꯐꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯒ꯭ꯔꯥꯟꯄꯥꯅ ꯑꯦꯝꯄꯦꯔꯣꯗ ꯐꯣꯟ ꯂꯥꯛꯂꯤꯕꯁꯤ ꯑꯣꯛꯂꯨꯆꯣ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯦꯝꯄꯦꯔꯣ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯦꯝꯄꯦꯔꯣꯅ ꯀꯤꯅ ꯀꯤꯅ ꯆꯠꯂꯝꯃꯤ꯫ ꯑꯦꯝꯄꯦꯔꯣꯅ ꯐꯣꯟꯗꯨ ꯑꯣꯛꯂꯨꯕꯗ ꯔꯐꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯐꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯔꯐ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯔꯐ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏ ꯔꯐ ꯑꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯈꯤꯕꯅ ꯃꯇꯝ ꯈꯔꯗꯤ ꯋꯥ ꯂꯥꯡ ꯉꯥꯡꯉꯣꯏ ꯍꯥꯏꯅ꯫ ꯔꯐꯅ ꯑꯦꯝꯄꯦꯔꯣꯒꯤ ꯃꯕꯨꯛꯇ ꯁꯣꯛꯂꯛꯈꯤ꯫ ꯔꯐꯅ ꯑꯦꯝꯄꯦꯔꯣ ꯑꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯈꯪꯕꯒꯨꯝꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯦꯝꯄꯦꯔꯣ ꯉꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯄꯥꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅꯗꯤ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯌꯣꯟꯗꯨꯅ ꯑꯦꯄꯥꯔꯠꯃꯦꯟꯗꯨ ꯂꯩꯈꯤꯕꯅꯤ ꯍꯥꯏꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯄꯦꯄꯦꯒꯤ ꯊꯣꯡꯅꯥꯎꯗꯨ ꯃꯊꯟꯗ ꯍꯥꯡꯗꯣꯔꯛꯇꯨꯅ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯔꯤꯒꯤ ꯍꯥꯡꯂꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯂꯦꯇꯔ ꯀꯌꯥꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯊꯥꯗꯨꯅ ꯂꯩꯕꯗꯨ ꯃꯥꯅ ꯎꯈꯤ꯫ ꯁꯣꯝꯗꯁꯨ ꯃꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯔꯐꯅ ꯐ꯭ꯂꯣꯔꯗ ꯇꯥꯔꯤꯕ ꯐ꯭ꯔꯦꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯈꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯒ ꯐ꯭ꯔꯦꯝꯗꯨꯗ ꯌꯦꯡꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯑꯃꯝꯕ ꯔꯨꯝꯗꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯆꯤꯔꯣꯟ ꯇꯧꯔꯛꯄꯗꯨ ꯃꯥꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯦꯝꯄꯦꯔꯣꯅ ꯃꯥꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯅꯕ ꯍꯤꯗꯥꯛ ꯊꯛꯀꯦ ꯇꯧꯕꯗ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯀꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈꯤ, ꯑꯗꯨꯒ ꯀꯤꯆꯟꯒꯤ ꯊꯣꯡꯁꯤꯡꯁꯨ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯦꯝꯄꯦꯔꯣꯒꯤ ꯃꯄꯥꯅ ꯑꯦꯝꯄꯦꯔꯣꯒꯤ ꯔꯨꯝꯗ ꯃꯤꯀꯣꯜ ꯇꯥꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯇꯣꯔꯆ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯍꯅꯨꯕꯤ ꯕꯨꯠꯇꯨ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯇꯣꯔꯆꯀꯤ ꯂꯥꯏꯠꯁꯨ ꯃꯨꯠꯀꯦ ꯃꯨꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯦꯝꯄꯦꯔꯣꯒꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯥꯡꯗ ꯍꯅꯨꯕꯤ ꯕꯨꯠꯇꯨ ꯂꯦꯞꯂꯛꯄꯗꯨꯗ ꯀꯤꯔꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯦꯝꯄꯦꯔꯣꯁꯨ ꯃꯊꯟꯗ ꯕꯨꯠꯇꯨꯒ ꯀꯤꯆꯟꯗ ꯂꯩꯕꯗꯨꯗ ꯀꯤꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯔꯝꯃꯤ꯫ ꯄꯦꯄꯦꯁꯨ ꯍꯧꯒꯠꯂꯒ ꯀꯤꯆꯟꯒꯤ ꯊꯣꯡꯒꯤ ꯒ꯭ꯂꯥꯁꯇꯨ ꯊꯨꯒꯥꯏꯗꯨꯅ ꯃꯆꯦꯕꯨ ꯀꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯈꯣꯏ ꯀꯤꯃꯟꯗꯨꯅ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯇꯨꯝꯗꯕꯤꯗ ꯃꯣꯇꯦꯜꯗ ꯇꯨꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯃꯥꯒ ꯃꯄꯥꯅ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯦꯝꯄꯦꯔꯣꯒꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯔꯝ ꯀꯔꯤꯝꯇ ꯂꯩꯇꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯣꯛꯅꯕꯒꯤ ꯄꯥꯎ ꯂꯥꯛꯄ ꯑꯗꯨꯗ꯫ ꯃꯁꯤꯗꯒꯤ ꯑꯦꯝꯄꯦꯔꯣꯒꯤ ꯃꯃꯥꯅ ꯗꯤꯁꯑꯦꯕꯜ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯑꯦꯝꯄꯦꯔꯣꯒꯤ ꯃꯃꯥꯗ ꯍꯥꯏ ꯃꯈꯣꯏꯅ ꯑꯦꯄꯥꯔꯠꯃꯦꯟꯗꯨ ꯊꯥꯗꯣꯛꯂꯕꯁꯨ ꯕꯨꯠꯇꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯝꯄꯦꯔꯣꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯗꯤꯁꯑꯦꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫
Empero ki apartment da theliba picture du Clara Kobi nupi dugi oirami disable duna sor hon bada whistle oina su khonglakpa du makoina tarabada yamna ngaklami som da su Empero na Suzana gi address thiduna apartment gi maramda hanglami Suzana na Empero da photo album ama pi duna yenghalami adubu mana yenglubada hanubi buttugi naha oiningai gi photo oirami Empero da Suzana na hai Uribadu magi brother ni adubu magi brother asi gay oirami haibadi nupa masem yumban bagi lambi thamba nupa masem yum panaba adugumlaba kanglup adubuni makoigi mapa na gay oi haiduna mahaki brother adu yamna thina otpirami haibadi punishment pirami kayarak lepnaba hotnarabasu yadabadagi room amada adum lehanki maknasu makhata aduna hai magi brother adu Clara kawi haina Clara na pregnant oibasi yamna pamjarami maramasina mahakna magi mapada pregnant oiba saduna kayara kotnarami hainasu Empero da tamki Mahana sumakha taraduna hai nongma magi mapana Clara du basement da thangnaba mioi amaga nattaba lichat chatlingai da phaduna yamna tamthiba maongda phubiki haina masigi matungda Clara bu mahaki mapana sauraduna mahakna sidri fauba room amada tongana thamki Clara na laikiba room adubuni Empero na ngasi lairibasi Clara na sikrabasu mi singda wahan batokte aduna section na layu haina Suzana na Empero da hairami somdana disable oiba mioiduda but Clara na changduna apartment duda akiba pokhalami but changlabi disable duna rafabu thawai loge tawbada disable gi mama duna rafabu kalami aduga magi mayadagi amuba I otharakhi maduda Empero na family gi khallaga mingsel machet ama mabukta thenjinduna poktriba angang adu pige tawbada mapana but adu hatlagi haibagi matagum but changlabi aduga thongnauda thaminaki adubu mapa adudi siki aduga disable oibi adudi butchang labanina siramde pilmasina sin hongduna tha kharagi matungi wari oina aikoida amuk uhalai Empero gi mapa sikibagi insurance tuna makoigi payment piramlaga atopa mafamda hongnaba tawrami adubu apartment tu da leiriba rocking chair du haiduna amadi telephone adu ring kingduna anoba mioi lakpa du Clara na ngaiduna leiba du films na aikoida uhalli aduga film asisu matang asida loiselli haubadigina loiba fawba explanation asi yengbibigi damaktasu mayam haninga leitana thagatchaba phongtokseri